Myanmar leibaki military aircraft ama Mizoram state ki Lengpui airport landing taunaba hotnabada crash taubada yamdrabada mioi taruk sokle hairiba thaudoka singa si thokibani plane aduda pilot yauna mioi taruk Tonglakibagi manungda mioi taruk asok apan nangki asok pasing adu kudakta Mizoram gi Lengpui hospital da pukhatuna laikat nakhi haina Mizoram gi DGP na khanghalakli aircraft adu India gi Mizoram state da Changsin Kiba Myanmar ge army sing loba lakpani haina report amagi matung inna hairi Assam Rifles ki official gi report ki matung inna ethnic insurgent group ka khud thokna badagi Mizoram da Myanmaris lanmi chamaga marfu mari changsilakiba sing masagi marai bakta halhan khina ba laukhatlakpa thaurangi manung channa aircraft adu India da lakhibani hairi haukiba chayol da ethnic insurgent group amaga khud thokna badagi Myanmaris lanmi chani ga hongfutara taruk India gi Mizoram da changsilakhi masigi manung da tha asigi Nithoi Ningthokaba Numita Lanmi Chamaga Marfu Maridi Maraibak Tahalan Krehairi Lemhoriba Lanmi Marfu Tara Nithoi Adu Ngasi Maraibak Myanmar da Halan Kinabagi Taurang Paikatpani Hairi